Tha asigi mangada Little Flower School gi gate bom pokai hankiba thawong nupi masa ngakta tambay school amani khangdaba common sense yaudaba thawong ni matungda asigumba thaudok amuk hana thokhan biganu haina school asigi mahairoi Nehasri waheng bamna phongdorakli thaudok asibu yaningdaba utpa oina ngasi school asigi mahairoi oja amadi atai staff singna punna sinduna chatkiba rally ga mari leinana phongdokhibane rally aduda mahakna makha taraduna COVID-19 pandemic tagi Nanthoractuna housing school gi exam naksilakpaga lairik ningthina tamduna leiriba school amani masigi sumathakta nupi masa ngakta tambe school amani masida sigumba thabak satharakliba miyoi ase santi leina wari watai sanaraga problem ama solve taunaba khonaba ngamdaba miyoi ne thodok asina maram oiraga school gi academic atmosphere da ayet papibata natana mahairui singda aki akhang pihalle mahairui ama oina asigumba thodok ase yamna khwaidagi thokaningdaba thodok ne aduna matungda sigumba thodok ase kanagumba amatana thokhanbiganu haina mahakna makha takhi ngasigi rally aduda we want peace we are the future allow us to grow peacefully haibana singba play card kayashu siznakhi